लौदुना महाइरोइसिंग ताकपी तंबीबा याउरी खुरुमजरी एसटीबी पाउ मिटिंग ताबिरबसिंबु तराम नोकचरी पाउ संदोकना पिजरी लमदम मसिदा प्राइवेट स्कूल दगी तादबा खुदोंग चाबा कया लेबा गवर्नमेंट स्कूल कया सु लैरी असिगुंबा गवर्नमेंट की स्कूल सिंग असिदा करी करी खुदोंग चाबा सिंग लैरी अमसुंग ओजा सिंगना करमना माहिरोइ सिंग ताकपी तंबीरी हिरम मसिदा पाउदममा अइन हजि लैजरिबा मफम असि इम्फाल वेस्ट डिस्ट्रिक्ट के मनुंग चनबा अदुगा वांगोय जोन की मखादा लैबा लिंगोंबम जूनियर हाई स्कूल हाइबा गवर्नमेंट स्कूल असिगी कैंपस तनी लमदम असिगी मिवे क्या मरु ओइना अखोई माहिरुसिगी ममा मपा सिंगना लमदम असिदा लैरिबा प्राइवेट के ओबा इंस्टीट्यूशन स्कूल सिंगदा ख्वाइदगी फबा एजुकेशन पी हाइना सेल यामना संगना मसा सिंग थानबा तारगसु गवर्नमेंट स्कूल सिंग मरकता अफबा एजुकेशन माहिरुसिंगदा पीबा स्कूल याउदबा नते ngasi ngasi mak akhoi lejari mafam asi government school amagi campus tani haiba campus asida akhoi ISTB news sangil laga yengumba matamda school asida laiba angang sing asida school asigi oja sing ning thina like takpi tambida madana tana school asida khudong sab kaya phangduna private school amada piriba education adudagi tadana mafam asida education piramba ISTB news na thengna rakhi haiba sing asi matau karamna oribano haibigi matang school asigi makedi ge phongdrok wafam mayam punna lowinasi अखोइना स्टार्टअप बिसे प्राइवेट स्कूल दगी खोइसिने हेना काना फंगे हाबदी स्टेदा एक्स्ट्रा क्लास सु हापे दुगा ओजासिंगना सो खोइदा लारिक फजना सुदुम ताकपी दुगा मेंटल एबिलिटी हाबदी अखोइदा हेना वाखा लौसिंग हेंगतनाबा दैदी कंप्यूटर क्लास हापे ग्रामर हापे जनरल नॉलेज हापे सिदैदा अखोइना खंगनिबा खुदिमा लोइना ओजादा हंगबा यारनी हाबदी ओजासिंग जिसु अवांगबा थाकतगी लाकपा गातने मोजु फजना हाइरगा लाकपा गातने अखोइदा दुम फजना मोइना दुम सुगारगा खोइना खंगदबदो खंगनबा मोंगदा सुगारगा दुम ताकपिरनी दुगा सैटरडे खुदिंगी अखोइ एक्स्ट्रा क्लास दुम तवे हाबदी को करिकुलर एक्टिविटीज दुम तवे एक्सटेम्पोर स्पीच थीबा ड्रामा तौबा इमागंदी कई ओरनी होइगे सीजन अब लैंग्वेज को कोइना ऑफिशियल लैंग्वेज हारगा कमनै को गवर्नमेंट स्कूल दा तंबगी कानाबा हारगदी अखोइगी पैसा सो खोइना सेव तौरनी दुगा गवर्नमेंट स्कूल ददी अखोइना खंगदबदा दुम हंगबो मतमदा ओजासिंगना दुम सुगारगा फजना ताकपिरए अखोइना हंगबदा फजना दुम लेमना ताकपिरए दुदगी अदुम फ्री दा खुदिमक फंगनी मिड डे मील हापे मिड डे मील से हवाई थोंबा मरकता दुम येन थोंबा दैदी येरुम थोंबा खोपा अदुम हापी ओजासिंगना अखोइदा हाइदि लाइफ स्किल ओहौनाबा ओजासिंगना किचन गार्डन तौबगी मोंग कमाइना पांबी थागनी कमाइना बर्मी कंपोस्ट सेमगनी हाइबगी मतंगदसु अखोइदा लोइनामक ताकपी अखोइगी निगोम जूनियर हाई स्कूल सी अखोइना स्कूल की टारगेट अमखक लेजे मरुओइना आंगांग सिंगसी ऑल राउंड डेवलपमेंट तौबा हाइबसना अखोइगी स्कूल की मोटो ओइजे अखोइ सही खुदिंगी कोचिंग क्लास नवोदया थागदबा आंगांग अमसुंग क्लास 8 की नेशनल मीन्स कम स्कॉलरशिप की एग्जाम थाबगी कोचिंग क्लास हेड तौजे अखोइ प्री प्राइमरी सेक्शन अमा डेडिकेटेड ओजा वॉलंटियर ओइना अखोइ इसागी अखोइ ओजा सिंग तानरगा तौबा मशी मरुओइना थंबगी मरुबा मेन ऑब्जेक्टिव ती अखोई आंगांग सिंसी क्लास 1 दगिना 2 मथंग मथंग कारकदबसे प्री प्राइमरी सेक्शन थमद्रगदी अखोई मधुगी वैक्यूम अमा अहोब अमा लैबा अदुगी पोतो लैतना बैदना हापसबनी छात्र ओइना अखोई जापानीज स्टूडेंट सिंगना लाइक तम तमना सेंजो दुम मसागी फ्रुकाउ मनी पॉकेट मनी खगक तानबगी कनो ऑब्जेक्टिव सु अखोइना अदुमाइना लैजे अखोइना तौगेना अदो मिड डे मील अखोई स्टू अखोइना मतम जाना दुम पिजै वीक अमदा दुम गवर्नमेंट की रूल एज पर given by this concerned department adum pijabado adugi chang adum pijai akhoi oja sing jai khoina sahi khudingi oja sing de hena mokhoi masakta among the teachers maraka chu competition tongna ba dedication tongna na ba hengana ba idana sahi khudingi oja ama natraga ani si akhoina best teachers award aju akhoi counter side by additional director na sign toraga agi side gi mokhoi dia certificate of honor natraga certificate of appreciation bibigi agi kaino ma sana bi ma lejai masina ओजासिंगदा मोय मोरल बुस्टअप तोहली असिना अंगांगसिंगदा मखोयदा डेडिकेट तोबगी सांग हेले हाइदना अखोइना स्कूल सिगोना सुंबा कन्वेंशन अमसना दुना लागली असुमना लमदम असिगे मियोय क्यागे मरकता प्राइवेट स्कूल ना ख्वाइदगे फरे हाइना लौनरिबा वाखल असिदगी खरा थैदोअगा गवर्नमेंट स्कूल दा पीरिबा खुदोंग साबसिंग अमसुंग गवर्नमेंट स्कूल दा लेरिबा मतिक सारबा ओजासिंग असिगे नॉलेज सिंग असि लौब ngamlabadi lamdam asida
imung manung singi sel thumgi phim phagat hambada natana quality education porakpada achauba thodang loguni haba wafam asini Am-Istv paugi damakta cameraman ji gagan sarma galwina paudum jariba kumar ji wahingbam ningombam junior high school Imphal West district Imphal East ki Khetrigao Kendra gi manung da laiba Khetri awang laikhai da iril turel torban ahumlak suba oina kairiba asi Kendra gi MLA amadi lengak na thausa dabagi ni haina MPCC gi sports cell gi chairman Wahengbam Rojit Elias Bullet na torban kaikhraba mafam aduda paumi singa unabada haikre mahakna makata na haikibada Khetrigao Kendra gi MLA na mahakna mari leinaba department ta matam lairingai da haizabada tabikide haina fongdokiba laibak thibani MLA na kaihalak kai galakliba torban matam lairingai da semhaunaba hotnadriba asi torban kaibadagi awaba nanglaba miyoisingda cheng khara hawai khara piraga minungsi chawba saduna bot ki khudong chawa loba yanaba langthakpani haiki water resources department na so ising chawrakpagi chang onduna leibagi mathakta ichaw thorakpada yamna toina kaiganba mafamda mityeng thamduna semjinbagi thabak paikhatlu haiki ahumlak mafam se kai ba hebe se taseng hai matam da masi matam lai ngai da kari mo makharam tagi daita lobi hodab tagi thokne ba taseng na sarkar su sida thawai yawi raga yaragadi masi one time solution am pubiro Manipur de ising chawba sumaina turen torban kai ba sidi yam toina thoktana lai re ba thoksu thokini maramdi water resource body gi lai ba department ji yam thoksa ba khara wali yengsen ba khara wal Khetrigao kendra gi honorable MLA Manipur gi water resource department please yaragadi mafam se amuktang thawai yauna yam serious oina hariba matter si yengchen biu taseng na ngamde ngamaro heraga no honorable MLA na ai ngamjadre ai responsible lobo ngamdre ai daita lawse ba ngamdre hariba mafam se sema ngamdre se public te sinabiro akhoi mayam tanaraga club miyam lekai miyam tanaraga angamba thakta akhoi chu masigi jaga se khoi jum ta kanba ngamri yengjage ba Nupi khunaibu awangba thakta thamduna nambol maikaida nupi singi oiba punna chapminanaba yaba loop ama oina semkiba nambol apunba nupi loop NANL kit tara humdoi laksuba mapok kumon thoram nambol apunba nupi loop na senduna nambol makha community hall da pangthokre thoram maduda nambol apunba loop ki secretary oiduna achauba thodang loramba laikhidrabi bukrambam bisu laimagi photo da laikatuna minute ama tumina leptuna ikai khumna ba utki Wayal Katigi editor Hemanta Kumarna aikhoigi khunai asibu ngaktuna ngasi fawba thambiramba ipa ipu singna mikha pondaba South East asida mapangal kanba laibak ama thamlamlaga ngasigi mirolna punsinnaba ngamdana lairiba asi laibak thibani Manipur gi puwarida nupi singna laurakpa thodang ngasi maksu lauduna lakli aikhoi amata oina punsinnaba hotnabada maira sang lingduna mapangal kanba khunai ama oinaba hotna si haiki Nasi aigi lamkai aina ngakpa ngamde ko aina ngakpa ngamde aigi Manipur ne lairiba mafam se aina lairiba mafam aigi irei pak se sinba thungna sakpa ngamde kayamna saksina skon karna mai tei jong ko mai ni singi mafam se pasai gi no mapang badang hal mo ko maira sang mapang kansi numit khudingi maira parbi gi kano se phamsi phamaga wa khanasi wathi nganga bada leipak yu wa khanasi tangai padragadi akangai mayam kawiro aduga tumina manga tara pullaga da akoi wakhal taminasi den akoi mapang kanna bo khona se DPUVO Nambolgi Secretary Thokchom Lamjing Bana British na Manipur khudum chanduna chahi kaya mikha ponduna leiramlaba matung ngasi amuk India da tenduna India na ekhoibu sumduna Manipur machet tana thugaina ba honarakliba asi ekhoi punna khangminasi Bharat Sarkar na Manipur da punna khundaminari ba furup kaya da chingsef thajinduna yelhau furup sing amaga khana handuna amadi mapandagi changsilakpa narco terrorist singda insinduna Manipur thugaina ba amuk silakli ekhoi amata oina punsinduna chahi lising kayagi puwari leiduna mikha pondana hinglakpa Manipur ngasi mirolna amuk na hongna na ningsingbagi matam oire haina makha takhi Aku sem pundraba aku sem yentinaraba adu tadi aku mutuni ko BJP yaushu mutuni Congress yaushu mutuni ngasi pura dalang yang sauri bak jip kala acawa tungi mayam se mutpada dum yauduni ko lair basu yauduni ina kum tu yauduni
aduna aikoi mayam se punna puminasi punsansi Manipur issue kaya da namun mai na choba thodang yaw yaminasi namun mai ke ngasi bauda choba thodang yadna lai punna thodang yaminasi haiba wafam se thamjaraga tension jage khoi phno thakase ngauhale haina mingthonba dharmen laisromna direction piba music video release tawbagi thoram Chanampukri mapal dalaiba Imaliwa Lairembi community hall da pangthokre thoram aduda MLA Yumnam Khemchan MLA Thangjam Arun yauna miyoi kayana saruk yakhi thoram adugi manung chana ngauhale haina mingthonba music video asida saruk yariba case amasung crew singda memento piduna ikai khumnaba utki MLA Yumnam Khemchana matam sangna Manipurgi irang asi chathabana hiram khudingda chaitheng piri adubu khara safarakpadagi artist sing khara mathau tauba haurakpa asi yamna faba amani haiki irang si parakpadagi khara parakpadagi pagi artist sing su le bahorpa adagi seisak bahorpa di cinema na bahorpa si pagi shanti lak hajilak pagi aso step amani hanjara kana ngasi aina lepsari bahuma sidagi ngasi ki nimisi ai baru mabang artist mayam la punna bagi tanjama phangmase du mati nuai je doi sorak kurumjari ngawal le aiba video sei video si masi kanugi प्रजा में पामा होइना सनु हुजिक अतेंबा ब्रेक अमतंग लौमिनस्ति वाह सॉकर कंपनी की क्राउन मेकर वेल चाही यांखै सुरबा सॉकर कंपनी की क्राउन मेकर वेल हौजिक मार्केट फंगबिरगनी महाव यामना लेबा पिसु याम चावबा क्राउन मेकर वेल समन मयामसु महाव येंगबियु क्राउन मेकर वेल Diploma in Hospitality Management asi guaranteed placement piba course amani hospitality sector asi 22 lakh crore ki market value oi aduga employment haibidi thabaki oina 48 million job ki opportunity leigani JCRE gi hospitality da expert oiraba trainer sing dagi guidance lobiyu tambiyu मतमगी नुंगसित नुंगसा अमदि अइंग असाना मरम मोइरगा लोक तुंगबा अमदि खुबन सिंगबा तत्तन थोहल्ली पुमनमक सिबु खुदक्ता फहनबा ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairakaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule CJ Breast and Thyroid Clinic CJ Hospital na lakliba September gi tang 15 dagi na kun fawba free breast and thyroid cancer screening camp pangthok sagadauri mammogram amadi mari leinaba investigation singda 20% concession loinana procedure singda 15% concession gi khudong saba pizari breast amadi thyroid ka mari leinaba sangi nungai tabal leibiragadi khudong saba asi lobi ho CJ Hospital da paw fawbirau break ki matung makha tarakpa pawda Apunba Fitness Center Nagamapal Rims Road na Sinduna Chahi Khudingi Pangthok-tuna lakpagi manungchana 10 AFC State Level Transformation Challenge Pangthok naba sem sare haina Apunba Fitness Center Nagamapal Rims Road ta Pangthokpa Pangmi Singa Unabada Apunba Fitness Center gi MD Yumnam Hamlet na Phongdokre Mahangna makhatana Apunba Fitness Center na lamdam asigi miyambu masafa na thamnaba pandamda mai pakna mapanlak State Level Transformation Challenge asi pangthokre adubu matam khara Manipur gi oiriba fibam asina lepduraba matungda handak 10 AFC State Level Transformation Challenge asi pangthokadabani hairiba competition asida miyam na saruk yabiduna afaba khunai ama purakna ba hotna minasi phongdokhi Punba Fitness Center ki pandam ni mi kudima masa fit ohenba si ki pandam da tawjabani aduna koina mi kudingi Mr. India adegi Mr. Manipur putok puting amoy ado masa phaba ngambagi di fit oibi di koi apunba Fitness Center na matum su pumada Manipur ta koi stand to lejari aduna ngasi muksu koi pari ba transform challenge asi apunba Fitness Center na Manipur pumbagi ona kun sinjabani
Paumi Singa Unaba Aduda Saruk Yakiba Organizing Committee ge Chairman S. Ravi Kumarna Pangthok Kadauriba 10 AFC State Level Transformation Challenge asigi ahanba screening Lagriba October mangada Pangthok laga mega event na Disingani Kuntaruke January Taramathoida Am-Istv ta Pangthok lagani Nupa amasung nupigi category da ahanba Anisuba amasung ahum subada Lupa Lak ama Lupa Lising Yankay amasung Lupa Lising Kuntra Laigani Loinana Best Trainer gi pricing su Laukthokani Fongdoki Mahangna Makata na Miyambu Masafaba Lainaba Pandamda Apunba Fitness Center na Chahi Khudingi Pangthok tu na Lakpagi Manung Chana Chahi Asigi Oina Pangthok Kadaba 10 AFC State Level Transformation Challenge asida saruk yabiduna masafaba afaba punsi ama oinaba punna hotnaminarasi haiki Hariba challenge asi ekoi na hunana andak sahi 2025 ki di pangthokna ba koi sem sajare hariba challenge asi ekoi gi ahama preliminary round oina koi gi October gi tarik manga da koi pangthok jagani aduga mega event na koi 2026 ki January date 4 da pangthok jagani hariba event asida koi organizing committee gi chairman ama oina Manipuri labor Paja Kutimata Sahi Kinable Latana High even as you Yabi or Nigeri. Aduga Isagi said still Buakogi redefined Toguna, Tijang Rayamba, Punshima, never Punina, Rising Committee, Chamin Moina, Yamatamjari. 5 Men's A-Side Open Football Tournament Laisang Hidden Trophy 2025 Victoria Ply FC Yairipok na Iramsel FC Nongpok Lauremba bu goal manga ahumda maithiba piduna FC Yairipok na champion oikre. Mamang Tagitang Kuntra Mathoidagi Aikoigi Sanafam Kiamgai Mamang Laikai na Sinduna Kiamgai Mamang Laikai gi MLA Laurembam Ramesona Nauna Samgatpa Astro Turf ta Chatakiba 5 Men's A-Side Open Football Tournament Laisang Hidden Trophy 2025 Loishin Bagi Thoramda MLA Thangzam Arun Kumar MLA Laurembam Ramesor Yauna Miyoi Kayana Saruk Yaki MLA Thangzam Arun Kumar na Football Malemgi Oina Sanariba Sport Events Singi Manungda Miyamna Kwaidagi Hena Pamnaba Masana Ama Oi Haiki Kairao Kendrogi MLA Laurembam Ramesona Football na Pamjaba Misak Oibata Natana Masana Asibu Promotoriba Asi Yamna Afaba Wakalon Amani Haiki Champion Amadi Runners Up Manamatum Yentokre Stadium Ubray Nai, Tomato Mapam Gayada, Dukimatic Stota, Bauki, Manipur, Chanadi, and Mapam Gayada, Sare, Adu Sumasi, she is a top Piatare, roofing the book, non sing Chubukan, the Shu, Pazana players in Sanava, Babos in the Pazana Yemen, Numainava, Aduki, Pazamo, the Masigi, Gallery Timba, Paman Singh, other players, and the short Kanama, the roofing after Pazanu, Masia, Mapam Matida, Kananta. Manipuri Watosi, India, International, Bangkok, the Kaja, the Uri was in the stadium to go. Sumaina Matapati, Siamata, Sumaina, player who promote the Vinava sports, promote the Vinava, American College of Pase, football Pantava, Misaka Moina, Mati Numaide, Sumama, Topira, Kanta, Manipuri football, and the Manipuri, Sanava, Masana, putting the Chocolate Resi. Aroibada Maroiba Power Muka Nepizari. Lenga ke school khara dasu oja singna achauba thodang lauduna mahiroi sing takpi tambiba yauri Huzik fawbagi oina ICB na pizaba paw matang asida losinjare meeting tabir bapumna mapu amuka na krumjari